First of all, the EPAC TV News welcomes everyone. Hauji neta da phibam amada leiba Manipur ki matang da pau khor update tawjage maning makha tamba achobo democracy chat playback Bharat ki manung da leiba state am oina Manipur su Bharat lengak pathak ki manung sahi manga gi oina pangthok liba mikhal da aikhoi Manipur ki miyam na aikhoi gi oiba asing mi adu khan bai tabadagi ngasi di tongan chaithing kaya phangba hore aikhoi gi miyam su ithak irang da hena tawba loina na karamba mi oiba aikhoi gi mihut oina thagat kadagi haibu khan thaba ngamhodana thagat lubagi mahini ngasi aikhoi na phanglibas sel khara pairagadi social worker ni haina thokle karamba criteria di yenglaga aikhoi na makhoi bu social worker ni haina logudoriban social worker hairi basidi mahaki machat amma leigani aduguma machat sing edu social worker ni haina thokliba mi sing adu di yaurabra ngak karbar tawba thikadar supplier khara throklaga miyam gi oibe da utchairaga social worker ni haiba mingda mikhal thengnana ba thorakpada aikhoi miyam nasu haina tanabi yadaba makhi arang arakta tawruga chatle nakalam romdana amu chaningai thakngai leitaba makai hinglamba punchi kaya na mikhal thengnani haina thorpa matamda miyamna minungsigi loina na mai pakhan kraba matungda ngasina billionaire oikhibadagi mahaki oiba miyam korpo kaya amusu yaure chamne hingjaba punchi kaya amusu corruption gi makon oiriba chokri eduda hek phamlubadagi di mamang leiramba wakhal punama kauthukhan kiduna masagi oiba lantung kaya lepsin khibatana tana Manipur punama ku supai paisilaga sasan tawningbagi wakhalol lakpa kamusing aduga chenjao pairaga horakpa miyam gi mihut oiraklaba kamusing aduga tona tanaraga leikibadagi ngasidi Manipur pumchai chai ba haibadu oiribani makhogi wakhalda wazaraba Manipur gi miyam gi damakta wakhal machit amata thadaba ngamde tongan ba rajniti gi oiba po kaya kaiduna sakti munabagi lambi da khong thangjilli aina leader oidabu yaroi sakti paidabu yaroi Manipur gi miyam bu aigi khoban nungda paisilaga thangadabani haibi wakhalol aduna manglil tharaga charkhibadagi ngasidi aikhoini miyam wabagi pankhai leitana hingli haibi yai Manipur state hek phangkhibadagi thengnar iba mikhal asida rajniti oibu luchingba kaya amasu thokre adungma luchingbasing adugi maraktagi ngasigi Manipur gi miyamna sakna sonaribadi chief minister oiramba moirang koireng amadi chief minister oiramba Alimudin khaktani haina lobu yai minority proof tagi horokpa oiraga su chief minister oiramba Alimudinna state asigi damakta tawrama thabak kaya miyamna ngasi phawba singthanari laigumna latnari chief minister oiramba moyang koireng gumba miyamna yamna koireng haina khangnariba luchingbasisu atangba Manipur lannamani haina miyam lounari makhogi minyang asanba vision ga loinan tawrakpa rajniti aduna maram oiraga lamdam masida hingminnariba phurup khudima nungsi chana leiminaram illegal immigrant gi wathok leiramde ipai pusing hakchang dei chenthrakpa angang ikhengtana ngaklaga thamlamba ikhogi ngamkhai thauna phan ngak sendun thamlam asingbu luchingbasing asina taibang hek thadokhi chatkraba matungdadi luchingbasing asigi masagi oyo political gi benefit kara khakki yenglag rajniti tawnole ngasigi miyamna makhogi adungba yamna tamthiba rajniti gi machatsing aduna maram oiraga British ki matamna chatnaram yamna tamthiba jungle dal chatba lo phaw Manipur da pusilaktuna yamna tamthiba mihat mipun kaya chathrali kangrup ki oiba rajniti gi tawningbata tawna ithin sagai gi oiba lanmi kaya singling khatnaduna kangrup masegi lan soknan mo honari ipai pusing thamlamba chai lising kaya gi puwari gi sauru chagona dun lakleba Manipur ngamkhai thuwaina na bakan honarli punnamak si takni namthakni Manipur nungsiba sajinaba rajniti gi takni asigumba rajniti wala asina pirakpu khudolani ngasi Manipur gi miyamna phangliba awabasi hawjikti Manipur gi miyam punnamak mikap thokpa matam oire state asida hanjil president rule gi lengak makha tana chathana bu honaribasi kanana no karigino haibudi yamna kupna thikapa matam oire president rule extend tawkhibi yai center gi lengak asina Manipur gi miyam gi damakta kari karam afaba thabak taropagi haibudu punna khangminabani kumja 2027 angan ba sakta Manipur legislative assembly gi mikhalsu soidina pangthoklagan aduguma mikhal aduda ngasi pangtharga leiba Manipur gi miyamna amukka hana pangtharga senjau paiba maribak maramdam yonthoklaga chanana bu hotnaiba kangbusing asibu amukka hana thagalakpa taragadi Manipur karma thakta leigadagi haibudu punna khangminaba matam oire asiguma tanja asida lamdam sigi miyam netana wakhal khandaduna karama miyoibu miyu khangadagi haibadu khantaba matam oire haijani atopa pawamana Union Home Minister Amit Shah na kausilakpadagi Delhi da pasinkiba Manipur speaker T.S. Saitabata ngasi phawbagi oinadi Amit Shah ga unaba phangdri hairi marak asida masing yamlaba MLA kharasu New Delhi gi damakta imphal thadok nakre hairi hawjik oiri rajniti gi phibam masida presna phangwa pawamagi matung ina hawjik Manipur da leiba president rule gi lengak asi tha taruk amaga sangthanaba Rajya Sabha gi mifamda table tawkrabani masigi chap manaba mongda Lok Sabha da su table tawkrabani
upper house amadi lower house animak na manipur president rule makhata na sangthanaba thamkhigadra natraga sangthara roidra haibadu house animak na warip logodaban adubu president rule tha taru extend tawragani haibasi hekta yadri masigi matangda phangba pawamagi matung inadi kaiguma president rule asin makhata na sangthagadab oiragadi home minister Amit Shah speaker saitibatabu unanaba koromloi manipur assembly su automatically on dissolve tawjagadaruiban assembly dissolve tawragadi MLA singsu leiraroi known election pangthokadaban kariguma center ni assembly dissolve tawragadi constitutional crisis chawna thorakpa yai hai atopa paw source amanadi union home minister Amit Shah manipur president rule tha taruk amag sangdoknanaba Rajya Sabha table tawkhibadu manipur da leiba BJP MLA sing punchinno yadan leibadu punchin bi yananaba MLA sing dhamka taw oigani haina sumyam thajanari Jairak asida karigum MLA sing punchin lagadi PR extension tawlo haibising source asin makhatan hai haukiba kumja 2023 ki May ki tang ahum dagi manipur da thor irang sigi matangda manipur ki myamna BJP ki lengak ta yamna chawna pen de blakhiban matam chana center amadi state lengan control ta hudabadagi ngasi phaw irang asi lerakhiban haujiksu center na manipur irang asi losinning de haibagi pena daba handak pangthokiba lok sabha ki election na BJP ki against the phone congress the vote pina kiban haujiksu manipur de BJP ki phibam yamna luri haibi yai asigum cherak asida president rule makhata na sangthak agadi BJP ki phibam hena sokani haibisi center su khangbani na president rule extension tawloi haina miyan su thajanar Gaza da Israel ki lanmi sing lan soknari ba Hamas la robo sing matakta America ki president Donald Trump na aroi bu oini warning tawraduna lan lo sinana bo hotna drabadi sibana tan atopa pambai leiroi haina akan ma mongda aki khang chawnu pikre haire panbaya badi Israel amadi Hamas ka Gaza da sokna dun la ibu lal asida American akhanda bum ing changduna Qatar da lan lo sinana bagi damak tangkak kaya thon wari sanan ba leikhraban tangkak ani phawbudi mai pakhrabasu ahum suba tangkak yosilakku matamdadi yanraktabadagi ceasefire tawbungamdan ngasi phawbu lakhibani haina pawosin makhatar sahi asigi September thada pangthokadoriba president Emmanuel Macron na mahakki lebak aduna Palestine jingbu formal on state amani haina recognize tawragani haina phongdokre mahakki wafam asi Israel gi oina de khwaidagi hena sawning wafam am oidoriban France lebak asi European nation singi manunda khwaidagi mapangal lei kanba lebak am oiribani makoina Palestine state am oina recognize tawragani haina thorakhib adu tharaga hojik phawbagi oina malemni oiba apun balebak chamagani phuni thoi suraban mahakki wafam adubu maruoina Israel amadi USA na akanba mongdi yaningdabu phungdukle hiram aduga mari leinana USA gi secretary of state Marco Rubio na phungdorakhibagi matung ina Macron gi khongthang asi Hamas ki propaganda oigani masina kumja 2023 ki October gi tang 33 ta victim singbu minungsi uttabaga amhani haiki Israel ki Prime Minister Benjamin Netanyahu su Macron ki warol aduna terror ki thabak thorom singda luk asina mana pibagumban maduna lebak aduda amaki hen achoba threat amale helakpak mani haiki United Kingdom na su Palestine statehood support tawri adubu Gaza ceasefire na ahanba khongthang ohenji haina phongdokpadi leiri haina pawosin makhatar nakal amromda Thailand amasung Cambodia border cluster nakal ani gi oina leikidraba punna miyoi kunthani toi sugre chama kuntha hen asu apan nangre lal asina maram oiraga border da leirama tongan tongan ba khulsingdagi miyoi lak amaga makhairom mathak safagada mafamsing lanji nakre haire Cambodia gi maikaidagi leiri bothok adu UN khut thingjinduna ceasefire thamjinduna santi oina wari sanaduna waroisin ama purakpada mating pangbiyu haire laibak ani asigi markta unkhatna be hengalakpana maram oiraga Cambodia amadi Thailand gi leiriba Indian ambassador singi maikaidagi India gi oiba miyosing laibak ani asigi deputy haibedi border area sing chattana be advisory issue tawki Cambodia gi Ministry of National Defense ki spokesperson Salai Setona phungdorakhibada lal asida Cambodia gi civilian tarit amasung micham manga leikhidre hairi bofam asi confirm oirabani Thailand gi oinadi lanmi taruk amadi civilian tratuk siri haina ju confirm tawri haire nakalam romda hauji Thailand amadi Cambodia lebak ani gi mark akan mongdi attack tawndrakpati achau lanjaw ma tholakpu yabagi phimam da lak adun maram oiraga India masa sing Cambodia amadi Thailand chattanaba Indian embassy na travel exercise oin akan wafam phungdokre loinana Thailand amadi Cambodia lebak ani da leiba India masa singsu border area da chattanaba yam section leinanaba pawtak piki laibak ani gi mark chattana khibe attack ta miyo tra mari hena sigibatana tana miyo kaya amas aso open yawkraban handak Israel amadi Iran ani gi mark ta numitrani thoini rom chukna chatakhiba akan balal adugi manungchana America gi matik me leirab air defense system sa tram mari mang takre
रिपोर्ट असिगे मतुंग इना इरान काप्सिलखिब यामलबा मिसाइलसिंग अदुदगी ngakthoknabu hotnabada US की आइबदी थार यार की ओइब डिफेंस सिस्टम स्टॉकता चादा तरा मई इजेना सजिनखिबनि हाइरे मसिन मरम ओइरगा स्टॉक अमुक हन्ना मपुंग फान लेननबु hotnabada चारवांगना चै अहुमदगी निपान फगो चंगलबा याइ हाइरे रशिया का पुनः चमिनरबदी इंडिया की ओइना यामना चाउना मांगजबगा लोइनना टेरिफ चाउन थमदिलगनि हाइना अकी यखंग पिरखिबा अदुगी नचुंगबा अमत्ता लेइतना इंडिया रशिया की नेभी थौरमसिंग याउननबा इंडिया की ओइबा लान की जहाज INS सरुक याननबा रशिया थुंग्रे हाइरे निंगसिंग बयाबदी सही खुदिंग की ओइना रशिया ने जुलाई थागी अरोइबा मतम मसी रशिया की नेभी की ओइबा थबक थौरम पांगथोक्तुन लाखिबन सही यसी की ओइना जुलाई की तांग 23 रशिया द नेभी डे की थौरम पाक चाउना पांगथोक्लगनि हाइनसु रिपोर्ट असिन मखा तारे रशिया गवर्नमेंट की मीडिया की रिपोर्ट अमगी मतुंग इनदी जुलाई की तांग 23 पांगथोक्लिबा नेभी डे की थौरम असिदा रशिया अमदी इंडिया की ओइना डिफेंसिक मतिक मया लेरबा मलेम छिनबा थुम उटकदौरिबा हाइनसु पावोसिन मखा तारे अतोप पावमना राखाइन कॉरिडोर द मलेम की मतिक मया लेरबा लेबाक अमेरिका चाइना अमदी इंडिया लेबाक सिंग मरक्ता जियोपॉलिटिक्स ग्रेट गेम चथरी हाइना रिपोर्ट अमना हाइरे म्यांमार अमदी बे ऑफ बंगाल की नकल द लेबा राखाइन कॉरिडोर हाइनसु खंगनब लंबी असि अमेरिका चाइना अमदी इंडिया ना मखोई मखोई खुबाम नुंग थमहौननब होटनरखिबनि हाइरे राखाइन हाइबा म्यांमार स्टेट असिगी मफम अयाम्बा लेबाक असिदा लाल हौरिबा अरकाइन आर्मी ने खुदुम चंसिलखरबन सुपर पावर ओइबा लेबाक सिंग मरक्ता चथरिबा जियोपॉलिटिक्स की लाल असिदा बांग्लादेश हाइबा लेबाक असिगी अचौबा रोल अमसु याउरे बांग्लादेश ना राखाइन कॉरिडोर असी तसिंगना हाइरबदा मखोगी ओइबा कानबा येंगलगा चाइना अमदी अमेरिका की मखुत्ता पीनबु होटनरखिबन एक्सपर्ट्सिंग फोंदोरखिबा मतुंग इनदी राखाइन कॉरिडोर असी मियोइबगी मतिंग पांगनबगी थबक थोरमदा सिजनगदबनि हाइरिबसी मलेमगी म्यामदा लौनम तौबन तसिंगबमकी हाइरगदी राखाइन कॉरिडोर असी सिजनदुना अमेरिका अमदी चाइना लेबाक अनिगी बे ऑफ बेंगलबु मखोइनि सिजननबा याबा मोंगदा सिजननबा थौरंग लाकपन करिगुंबा राखाइन कॉरिडोर असी अमेरिका की ओइबा मखुत्ता ताखरगदी म्यांमार अकनबा लालम सोइदन थोलकनी हाइबसी मियानो थाजनरी हौजी हौजी मक्सु म्यांमार लालु सिनबा ngamhandriba asisu US na thokanbani hairi thawong asina maram oiraga Bangladesh ki army amadi Muhammad Yunus ki marakchu yanu chaun unkhatnarkhibani haina pawosin makhatari Europe amadi Russia lebak ani ki marakta achaubu lanjaw ma tholakpa yabi akiba chaun leiri haina chu experts ki makhata na phungdukle Russia की मीडिया की रिपोर्ट अमगी मतुंग इना यूरोप की नाटो द यावरिबा लेबाकसुना रशिया द न्यूक्लियर की ओइबा खुलाइन लंदारकपा मतमदा यामना थीना उरकपदगी प्रेसिडेंट व्लादिमीर पुतिनना महाक सिटीजन सिंगद नाटो की ओइबा लानथोलबदी लखोटकदब सेक्शन थवांगसिंग हौजिकतगी हौन लखोटुना सेम सादुन लेननबा खंगनग्रे हाइरि करिगुमा नाटो न रशिया द न्यूक्लियर की बॉम्ब सिनदुन लंदारकलबदी मदुगी चपचाबा पाखुम पीगनि हाइनसु पुतिनना ममांग तक फोंदोकपा लेखरबन